Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau Modi bu Manipurda amukta oribasu chatpinaba MP Manoj Kumar Jha na haijakre Rashtriya Janata Dal gi luchingba ama oriba Rajya Sabha gi MP Manoj Kumar Jha na Bharat ki Prime Minister Narendra Modi bu amuktang oribasu Manipurda chanaba wafam phongdokre MP asina news agency amada piba interview amada Manipur gi Chief Minister Nongthumam Birena Media apology tawkiba wafam mamangda ngalingai matamda phongdoklomgadabani haina mahangna phongdokki MP asina makha tarduna hai Prime Minister Narendra Modi na Manipur da chatuna Manipur miyamge asokpa amadi awaba kohanbada mateng soidana oigani loinana Manipur bu mahosagi fibamda hanjin hanba haibasi yamna mathau tai Manipur gi Chief Minister na Manipur da thokliba Thak kunrom sujillaglaba irang lalasi matungda sorry haina phongdorakliba sina lamda masigi kanglufani gi marakta mangkraba amadi tatkraba mari asi taishinbada kaya yamna mateng panggadoribano haina somangchi 2024 gi November 18 da Jiribang gi Jakurado da leiba CRPF post attack chathakiba yauna maitei gi yum kaya mai thakibadu KNF gi commander Tiger Koba amagi makhada chathakibani haina claim tawrakibaga mari leinana NIA na Tiger gi mathakta thigatpa hokre haidi pawsina makhata na hairibana Jiribang gi Jakurado da leiba CRPF ki posta Landaba amasong maitei gi yum kaya mai thakibadu KNF gi commander Tiger gi makhada chathabani haina social media da thadorakiba aduga mari leinana commander sigi evidence sing NIA na agency asigi special court langkhatkre Hiramasiga mari leinana NIA gi maikaidagi court asida pikhalakiba report amada KNF gi commander Tiger na mamang chahi gi November 18 da Jiribang gi Jakurado da leiba CRPF ki post amada nongmai amasung bom kapsenduna landakiba amadi maitei gi yum kaya mai thakibadu mahaki kangbuna chathabani haina phongdorakiba wafam ama viral video ama YouTube channel amada ure hairiba viral video adu witness anigi mamangda pen drive amada download tawre hairiba pen drive adu special court ta submit tawbada yauri NIA na thamlakhiba wafam sing amasung evidence sing adu court na accept tawkhibaga loinana court asina pen drive adu NIA da amuk sinaduna makhata na thijin humjin bagi thabak chathanaba khangankre viral video yawba pen drive adu NIA na electronic evidence ka mari leinana Bharatiya Nagarik Suraksha Sanhitya BNSS ki section 105 ki makhada seal tawraba evidence envelope amada court asida lankhatkibani KNF gi mathakta chathariba thijin humjin bagi thaba asi shu da lariba kuki lalaluk asina su agreement khonggaw nabra haibasi achobo wahang ama oirakli panbeya badi mamang chahi gi November 18 da kuki militant singna CRPF ki camp adu attack tawna bhona bada CRPF na kapthorak padagi kuki militant tara sikhi masigi mamangda kuki militant sing maitei gi ahal ani mai tharaga hatlamki tarukna faraba matung tamthina halaba matung barak tural langtharakibani Editorial kalamo kangla pawdagi lakhocharake awon ba haibasi chawkhatlon ga mari leinei malem gi leptana chaliba khongchat ka iroina na ahongba awon basi lepa leitana adumak purai ba ahongba adu chawkhatpa nungaiba oirabadi mioiba khunai gi punsirol da nungaiba tangdu leitaba oi adubu karigumba ahongba aduna mioiba gi punsida yekhai thingaiba amadi awaba chaitheng pirabadi nungai yaifaba oide aduna malem gi miyamna param chumna yaw revolution na magi furuf kanglub singi marakta Chawkhatpa amadi ingtappa semitlon gi fibam phaba maningtamna hingba ngamba yawol aduni pamnari basi mahosagi khongchanna purakpa awonba adu ngaiduna leirabadi yawol gi khumang chawsinbada thinthai masina maram oiraga miyoibana yawol gi khumang chawsinaba kanglon theory sing puthoknaduna theory adu thabakta onthokduna yawol gi khumang chawsinaba honakiba ngaktani malem gi leibak singi marakta chawkhalaba amadi mapang kallaba leibak sing makhoi gi matik mayai sing fudoktuna Ason manatraga chawkhatpa watliba leibak singda landa sinduna makhoi gi leibak ki ngomkhai pakthok chawtho hannaba loilam sandokpagi chatnabisu adumak leitaba natte akanba leibak singna loilam sandokpa imperialism colonialism gi thawong sing chatharakpa matamda mikha pona hingba pamdaba leibak ki mioi sing landarakhiba mioi sing aduga mayokna balantheng aduna maraibak ki maning tamba saktam ngakna bahonabada thawai thadokpada pamu balaite Maraibaki maning tamba ngakna balanthengda thawai katkibasing adubu tunggi mirona thauba natraga maraibak ningbani haina singthari miraibak na leibak ama namduna loi chan sinkibadagi loimi oina mikha pona hinglakpa matamda maraibak pu amuk hanna maning tamba hanjilhanaba honabada khulai paibagi lalhausu chatharakpa yaudaba nate asiguma makhalgi lalhau asibu ningtam yawol lalhau khulai paibagi lalhau revolutionary arm movement haina su khangnai Asigumba revolutionary movement asi malemgi leibak singda thoknaki
ꯂꯥꯜꯍꯧꯁꯤꯡ ꯑꯗꯨ ꯑꯌꯥꯝꯕꯅ ꯃꯥꯏ ꯄꯥꯛꯇꯨꯅ ꯃꯈꯣꯏꯒꯤ ꯃꯥꯏ ꯄꯥꯛꯈ꯭ꯔꯕ ꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯅ ꯍꯟꯖꯤꯟꯗꯨꯅ ꯑꯅꯧꯕ ꯃꯤꯌꯥꯝꯒꯤ ꯂꯩꯉꯥꯛ ꯂꯤꯡꯈꯤꯕꯒꯤ ꯊꯧꯑꯣꯡꯁꯤꯡ ꯄꯨꯋꯥꯔꯤꯒꯤ ꯂꯝꯃꯥꯏꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯑꯗꯨꯉꯩꯒꯤ ꯀꯪꯂꯩꯄꯥꯛ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯅ ꯈꯪꯅꯔꯤꯕ ꯐꯨꯔꯨꯞ ꯅꯦꯁꯟ ꯑꯁꯤ ꯅꯤꯡꯊꯧꯅ ꯂꯩꯉꯥꯛꯄ ꯃꯅꯤꯡꯇꯝꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯈꯥ ꯅꯣꯡꯄꯣꯛ ꯑꯦꯁꯤꯌꯥꯒꯤ ꯂꯩꯕꯥꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯔꯣꯝꯗꯣꯝ ꯃꯄꯥꯝꯕꯣꯝꯇꯅ ꯆꯍꯤ 5,000 ꯍꯦꯟꯅ ꯃꯅꯤꯡꯇꯝꯅ ꯄꯥꯟꯕ ꯑꯦꯁꯤꯌꯥꯇꯤꯛ ꯁꯣꯚꯔꯦꯟ ꯀꯟꯇ꯭ꯔꯤ ꯑꯣꯏꯔꯛꯈꯤ ꯍꯥꯏꯕꯁꯤ ꯑꯏꯕ ꯄꯨꯋꯥꯔꯤꯒꯤ ꯂꯥꯇꯝꯁꯤꯡꯗꯒꯤ ꯈꯪꯕ ꯉꯝꯃꯤ꯫ ꯄꯨꯋꯥꯔꯤꯒꯤ ꯂꯝꯃꯥꯏ ꯍꯪꯒꯠꯅ ꯐꯒꯠꯇꯨꯅ ꯌꯦꯡꯕꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯈꯣꯡꯆꯠꯇ ꯑꯃꯨꯛ ꯃꯅꯤꯡꯇꯝꯕ ꯃꯥꯡꯕ ꯑꯃꯨꯛ ꯃꯅꯤꯡꯇꯝꯕ ꯍꯟꯖꯤꯟꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯌꯥꯎꯈꯤꯗꯕ ꯅꯠꯇꯦ꯫ ꯌꯨꯝꯂꯣꯟꯅꯕ ꯂꯩꯕꯥꯛ ꯑꯋꯥ ꯃ꯭ꯌꯥꯟꯃꯥꯔꯅ ꯂꯥꯟꯗꯥꯔꯛꯈꯤꯕꯗꯒꯤ ꯆꯍꯤ 8 ꯈꯨꯟꯇꯥꯛ ꯂꯥꯟ ꯁꯤꯕꯒꯤ ꯊꯧꯗꯣꯛ ꯂꯩꯈꯤ꯫ ꯑꯗꯨꯕꯨ ꯑꯃꯨꯛ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯃꯤꯇꯩꯒꯤ ꯑꯊꯧꯕꯁꯤꯡꯅ ꯑꯃꯨꯛ ꯍꯟꯅ ꯑꯋꯥꯁꯤꯡꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯗꯨꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯃꯥꯏꯗꯒꯤ ꯃꯈꯣꯏꯕꯨ ꯇꯥꯟꯊꯣꯛꯈꯤꯕꯗ ꯅꯠꯇꯅ ꯑꯋꯥꯒꯤ ꯃꯐꯝ ꯀꯌꯥ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯑꯃ ꯅꯨꯃꯤꯠ ꯇꯥꯗꯦ ꯍꯥꯏꯅꯈꯤꯕ ꯂꯣꯏꯂꯝ ꯁꯟꯗꯣꯛꯄꯒꯤ ꯋꯥꯈꯜꯗ ꯉꯥꯎꯈꯤꯕ ꯕ꯭ꯔꯤꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒ ꯃꯔꯨꯞ ꯁꯥꯅꯕ ꯍꯧꯔꯛꯈꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯧ ꯃꯆꯥꯁꯤꯡꯒꯤ ꯃꯔꯛꯇ ꯅꯨꯡꯁꯤꯅꯗꯕ ꯐꯝꯕꯥꯜ ꯂꯥꯟꯒꯤ ꯌꯦꯡꯊꯤꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯃꯊꯛꯇ 1891ꯗ ꯂꯥꯟꯗꯥꯔꯛꯈꯤ꯫ ꯂꯥꯟ ꯑꯗꯨꯒꯤ ꯃꯥꯌꯣꯛꯇ ꯃꯤꯈꯥ ꯄꯣꯟꯕ ꯄꯥꯝꯗꯕ ꯃꯤꯈꯥ ꯄꯣꯟꯅ ꯍꯤꯡꯒꯗꯕꯒꯤ ꯁꯔꯨꯛ ꯁꯤꯈꯤꯕꯅ ꯁꯔꯨꯛ 100 ꯍꯦꯟꯅ ꯐꯩ ꯈꯟꯈꯤꯕ ꯃꯔꯩꯕꯥꯛ ꯅꯤꯡꯕ ꯑꯊꯧꯕ ꯃꯄꯥꯔꯤꯁꯤꯡꯅ ꯃꯥꯏ ꯊꯥꯔꯒꯅꯤ ꯈꯪꯂꯕꯁꯨ ꯃꯥꯌꯣꯛꯅꯕ ꯂꯥꯟ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡ ꯇꯝꯕ ꯂꯩꯕꯥꯛ ꯑꯣꯏꯔꯛꯈꯤꯕ ꯀꯪꯂꯩꯄꯥꯛ ꯃꯅꯤꯄꯨꯔꯕꯨ ꯑꯃꯨꯛ ꯍꯟꯅ ꯕ꯭ꯔꯤꯇꯤꯁꯅ ꯈꯨꯗꯨꯝ ꯆꯟꯈꯤꯗꯨꯅ ꯀꯪꯂꯥꯗ ꯃꯅꯤꯡꯇꯝꯅ ꯄꯥꯏꯔꯝꯕ ꯐꯤꯔꯥꯜ 1891ꯒꯤ ꯑꯦꯄ꯭ꯔꯤꯜ 18ꯇ ꯆꯤꯡꯊꯗꯨꯅ ꯃꯈꯣꯏꯒꯤ ꯌꯨꯅꯤꯌꯟ ꯖꯦꯛ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤ꯫ ꯑꯗꯨꯕꯨ ꯕ꯭ꯔꯤꯇꯤꯁꯅ 1947ꯗ ꯃꯅꯤꯄꯨꯔꯒꯤ ꯃꯅꯤꯡꯇꯝꯕ ꯑꯃꯨꯛ ꯍꯟꯅ ꯈꯨꯠꯁꯤꯟꯅꯔꯝꯕꯗꯒꯤ ꯃꯅꯤꯡꯇꯝꯕ ꯃꯤꯌꯥꯝꯒꯤ ꯂꯩꯕꯥꯛ ꯂꯤꯡꯂꯕ ꯃꯇꯨꯡ ꯏꯪ 1947ꯒꯤ ꯑꯣꯒꯁ 15ꯗꯒꯤ 1949ꯒꯤ ꯑꯣꯛꯇꯣꯕꯔ 18 ꯆꯍꯤ 2ꯒ ꯊꯥ 2ꯔꯣꯝ ꯃꯅꯤꯡꯇꯝꯕ ꯂꯩꯉꯥꯛ ꯑꯣꯏꯗꯨꯅ ꯃꯁꯥꯒꯤ ꯂꯩꯉꯥꯛ ꯄꯊꯥꯞ ꯁꯦꯝꯗꯨꯅ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯜꯂꯝꯂꯕ ꯃꯇꯨꯡ ꯏꯟꯗꯤꯌꯥꯅ ꯃꯅꯤꯄꯨꯔꯕꯨ 1949ꯗ ꯅꯝꯂꯧ ꯂꯧꯁꯤꯟꯈꯤꯕꯅꯤ꯫ ꯃꯅꯤꯄꯨꯔꯅ ꯏꯟꯗꯤꯌꯥꯒꯤ ꯐꯤꯕꯥꯟꯅꯨꯡꯗ ꯇꯤꯟꯈꯤꯕ ꯆꯍꯤ 35 ꯃꯄꯨꯡ ꯐꯥꯔꯛꯂꯕ ꯐꯥꯎꯕ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯀꯔꯝꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯤꯕꯒꯦ ꯍꯥꯏꯕꯁꯤ ꯀꯅꯥ ꯑꯃꯠꯇꯅ ꯍꯥꯏꯕ ꯉꯝꯗꯕ ꯐꯤꯚꯝꯗ ꯂꯩꯔꯤ꯫ ꯆꯍꯤ ꯆꯥ ꯀꯌꯥ ꯃꯅꯤꯡꯇꯝꯂꯛꯈꯤꯕ ꯉꯁꯤꯅ ꯏꯟꯗꯤꯌꯥꯒꯤ ꯑꯔꯣꯏꯕ ꯉꯝꯈꯩ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗ ꯃꯄꯥꯟ ꯑꯃꯗꯤ ꯃꯅꯨꯡꯒꯤ ꯐꯨꯔꯨꯞ ꯀꯥꯡꯂꯨꯞꯀꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯝ ꯊꯦꯡꯅ ꯁꯤꯡꯅꯕꯒꯤ ꯊꯧꯗꯣꯛꯁꯤꯡ ꯆꯠꯊꯔꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯏꯂꯤꯒꯦꯟ ꯃꯥꯏꯒ꯭ꯔꯦꯟ ꯆꯤꯟ ꯀꯨꯀꯤ ꯖꯣ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯧꯈꯤꯕ ꯆꯍꯤ 2023ꯒꯤ ꯃꯦ 3ꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯂꯣꯏꯂꯝ ꯅꯥꯏꯗꯕ ꯂꯥꯟꯗꯥ ꯆꯠꯊꯔꯛꯈꯤꯕ ꯆꯍꯤ 2 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯀꯗꯧꯔꯦ꯫ ꯃꯁꯤꯗ ꯏꯟꯗꯤꯌꯥꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯂꯥꯟ ꯑꯁꯤꯗ ꯂꯧꯔꯤꯕ ꯊꯧꯗꯥꯡ ꯑꯃꯗꯤ ꯃꯤꯌꯥꯝꯗ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯀꯔꯝꯕ ꯃꯈꯜꯒꯤ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯁꯤꯅꯤ꯫